ꯑꯩꯅ ꯖꯦꯏꯅꯤ ꯇꯧ ꯃꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯌꯥ ꯅꯣꯡ ꯍꯩꯊꯔꯦ ꯍꯥ ꯅꯪꯒꯤꯔꯣ ꯃꯥꯜ ꯄꯤ ꯑꯃꯗ ꯃꯤ ꯑꯍꯨꯝ ꯇꯩꯍꯜꯂꯧꯅꯦ ꯇꯨ ꯀꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯍꯥꯟꯕ ꯎꯖꯔꯤ ꯀꯩ ꯂꯩꯅꯣ ꯈꯪꯗꯦ ꯑꯂꯣꯏꯕꯤꯗ ꯍꯩꯊꯔꯦ ꯅꯣꯡꯁꯦꯕꯣ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯑꯣꯂꯥꯡ ꯊꯥꯗ ꯅꯨꯡꯉꯥꯏ ꯑꯃꯅꯤ ꯁꯤꯅ ꯀꯩꯅꯣꯝ ꯇꯥꯈꯔꯦ ꯇꯥꯗ꯭ꯔꯣ ꯇꯥꯗꯦ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗ ꯑꯩꯅꯦ ꯍꯧꯖꯤꯛ ꯊꯣꯔꯛꯏꯁꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯆꯠꯄꯩ ꯃꯔꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕꯗꯣ ꯑꯗꯨꯗꯣ ꯔꯤꯖꯜ ꯊꯣꯛꯑꯦꯕ ꯑꯗꯨꯒꯤ ꯃꯥꯔꯛꯁꯤꯠ ꯂꯧꯕ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯏꯃꯥꯟꯅꯕꯤ ꯈꯔꯗꯤ ꯂꯧꯅꯈ꯭ꯔꯦꯕ ꯑꯩꯈꯣꯏ 2-3ꯈꯛ ꯉꯁꯤ ꯂꯧꯁꯤ ꯍꯥꯏꯅꯔꯤꯕ ꯑꯗꯨꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯏ ꯑꯗꯨꯗꯤ ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯗꯣ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯩꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯤꯗꯤꯑꯣ ꯂꯧꯕꯗꯣ ꯍꯥꯏꯗꯤ ꯑꯣꯈꯥꯛꯇꯤ ꯌꯥꯝꯃꯦꯅꯀꯣ ꯃꯌꯥꯝ ꯊꯥꯡꯒꯠꯂꯦꯅꯀꯣ ꯑꯗꯨ ꯆꯠꯄꯒꯤ ꯑꯗꯣ ꯉꯁꯤꯒꯤꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯔꯦ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯈꯔꯦ ꯄꯨꯡꯂꯣꯏ ꯂꯣꯏꯈꯔꯦꯅ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯇ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯔꯤꯖꯜꯗꯣ ꯊꯣꯛꯑꯃꯤꯅ ꯃꯥꯔꯛꯁꯤꯠ ꯂꯧꯕꯗꯣ ꯑꯗꯨꯗꯣ ꯂꯥꯛꯎ ꯍꯥꯏꯔꯛꯄꯗꯣꯉꯁꯤ ꯆꯠꯂꯦ ꯑꯁꯤꯅ ꯂꯥꯁ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯒꯤꯁꯤꯅ ꯀꯣꯟꯚꯣꯀꯦꯁꯟꯗ ꯆꯠꯄꯗꯣ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯕ ꯑꯗꯨꯗꯨꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯉꯁꯤꯁꯤꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯄꯩ ꯊꯣꯛꯑꯦ ꯑꯗꯣ ꯑꯩꯅꯅꯦ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯆꯠꯄꯒꯤꯗꯣ ꯃꯌꯥꯝ ꯀꯥꯞꯄꯦꯅ ꯃꯥꯟꯅꯔꯁꯨ ꯁꯨꯝ ꯀꯥꯞꯄꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅ ꯂꯩꯍꯧꯗꯣꯏꯗꯣ ꯑꯗꯨꯒꯤꯅꯦ ꯍꯥꯏꯅ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯑꯦ ꯍꯥꯏ ꯇꯧꯔꯣ ꯀꯨꯏꯅ ꯎꯅꯔꯨꯗꯕꯩ ꯐꯖꯅ ꯀꯩꯁꯜ ꯂꯥꯛꯑꯃꯤ ꯄꯥꯎ ꯐꯥꯎꯅꯔꯦ ꯀꯩꯅꯣꯝ ꯇꯧꯋꯤꯅꯦ ꯉꯁꯤ ꯚꯤꯗꯤꯑꯣ ꯅꯝꯗꯣꯔꯤ ꯀꯩꯅꯣ ꯇꯧꯀꯦꯅ ꯋꯥꯏꯗ ꯃꯌꯥꯝ ꯌꯧꯔꯦ ꯑꯗꯣ ꯗꯤꯄꯥꯔꯠꯃꯦꯟ ꯆꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯅ ꯂꯩꯔꯦ ꯇꯝꯃꯤꯉꯩꯗ ꯐꯝ ꯐꯪꯍꯧꯗꯕꯩ ꯁꯤꯗ ꯇꯝ ꯂꯣꯏꯔꯒ ꯐꯝꯃꯤ ꯑꯥꯏꯔꯪ ꯃꯣꯔꯥ ꯆꯠꯂꯨꯁꯤ ꯑꯥꯏꯔꯪ ꯃꯣꯔꯥꯗ ꯀꯩꯅꯣꯗ ꯆꯥꯎꯁꯤ ꯆꯥꯗꯨꯒ ꯑꯗꯨꯅꯤ ꯑꯥꯏꯔꯪ ꯃꯣꯔꯥ ꯆꯠꯁꯤ ꯑꯩ ꯂꯨꯄꯥ 10 ꯌꯥꯎꯗꯦ ꯈꯪꯕ꯭ꯔꯥ ꯈꯔ ꯍꯥꯏꯔꯛꯎꯅꯦ ꯂꯨꯄꯥ 10 ꯄ꯭ꯂꯥꯖꯥ ꯆꯠꯇꯣꯏꯅꯤ ꯍꯧꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗ ꯆꯪꯗꯣꯔꯦ ꯍꯧꯖꯤꯛ ꯗꯤꯄꯥꯔꯠꯃꯦꯟꯗꯩ ꯊꯣꯔꯛꯅ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠ ꯆꯥꯕꯩ ꯆꯠꯂꯤ ꯂꯥꯛꯑꯣ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ ꯂꯥꯛꯑꯣ ꯑꯞꯅꯥ ꯇꯥꯏꯝ ꯑꯥꯏꯌꯦꯒ ꯍꯥꯏꯗꯣ ꯅꯨꯡꯉꯥꯏꯇꯕ ꯊꯝꯒꯅꯨ ꯍꯧꯖꯤꯛ ꯑꯆꯥꯄꯣꯠ ꯆꯥꯕ ꯊꯣꯛꯑꯦ ꯑꯗꯨꯒꯤ ꯕꯁꯇ ꯍꯟꯗꯣꯏꯅꯤ ꯍꯥ ꯑꯅꯩꯕꯤ ꯒꯥꯔꯤꯅꯤ ꯑꯅꯩꯕꯤ ꯍꯧꯖꯤꯛ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯒꯦ ꯇꯧꯔꯤ ꯃꯈꯣꯡꯅ ꯁꯨꯝ ꯆꯠꯂꯅꯤ ꯍꯧꯖꯤꯛ ꯈꯣꯡꯅ ꯆꯠꯂꯅꯤ ꯀꯥꯞꯀꯦꯍꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯃꯣꯃꯣ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯥꯏꯔꯪ ꯃꯣꯔꯥ ꯆꯠꯂꯅꯤ ꯅꯠꯇꯦꯕ ꯉꯁꯤ ꯗꯤꯟꯁꯦ ꯌꯥꯝ ꯁꯥꯔꯤꯗꯅ ꯑꯗꯨꯗꯨꯒꯤ ꯏꯪꯕꯅ ꯃꯌꯥꯒ ꯆꯤꯡ ꯂꯥꯎꯏ ꯑꯥꯏꯁ ꯀ꯭ꯔꯤꯝꯅ ꯏꯪꯗ꯭ꯔꯗꯤ ꯀꯅꯥ ꯏꯪꯗꯣꯏꯅꯣ ꯑꯩ ꯆꯨꯝꯃꯤ ꯑꯥꯏꯁ ꯀ꯭ꯔꯤꯝꯅ ꯏꯪꯗ꯭ꯔꯗꯤ ꯀꯅꯥ ꯏꯪꯗꯣꯏꯅꯣ ꯑꯩꯈꯣꯏ ꯈꯣꯡꯅ ꯁꯨꯝ ꯆꯠꯂꯦ ꯅꯍꯥꯟꯉꯩ ꯕꯁꯇ ꯆꯠꯄꯗꯣ ꯀꯨꯏꯔꯦꯅ ꯆꯠꯇꯕ ꯑꯗꯨꯒꯤ ꯑꯃꯨꯛ ꯈꯣꯡꯅ ꯆꯠꯂꯦ ꯍꯧꯖꯤꯛ ꯃꯣꯃꯣ ꯆꯥꯔꯅꯤ ꯑꯗꯨꯒꯤ ꯑꯥꯏꯔꯪ ꯃꯣꯔꯥ ꯆꯠꯇꯣꯏꯅꯤ ꯑꯆꯥꯄꯣꯠ ꯆꯥꯕ ꯑꯗꯨꯒ ꯍꯜꯂꯅꯤ ꯕꯁꯇ ꯌꯥꯝ ꯅꯨꯡꯁꯤ ꯂꯝꯕꯤꯁꯦ ꯎꯔꯒ ꯂꯥꯛꯑꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯕꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯂꯝꯕꯤꯁꯦ ꯑꯁꯤꯁꯤꯅ ꯁꯥꯏꯟꯁ ꯐꯥꯎꯐꯝꯅꯦꯕ ꯁꯤꯒ ꯊꯣꯡ ꯂꯩꯌꯦꯕ ꯑꯗꯩ ꯁꯤꯔꯤ ꯇꯧꯔꯒ ꯀꯥꯗꯣꯏꯅꯤ ꯁꯣꯝ ꯁꯥꯏꯠ ꯂꯣꯝꯗ ꯆꯠꯇꯣꯏꯅꯦꯕ ꯁꯥꯏꯟꯁꯀꯤ ꯑꯇꯣꯞꯄ ꯂꯝꯕꯤ ꯂꯩꯅꯦ ꯑꯗꯣ ꯁꯤꯒ ꯑꯁꯝꯕꯤ ꯑꯗꯣ ꯁꯤ ꯂꯝꯕꯤꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯂꯩ ꯌꯦꯡꯉꯨꯇꯨ ꯀꯌꯥꯝ ꯐꯖꯗ꯭ꯔꯥ ꯑꯍꯥꯟꯕ ꯎꯖꯔꯤ ꯀꯩ ꯂꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯅꯨꯡꯁꯤꯅꯦ ꯂꯩ ꯃꯅꯝ ꯅꯨꯡꯁꯤ ꯍꯣꯏ ꯅꯣꯡ ꯆꯨꯔꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯉꯥꯎꯔꯛꯀꯅꯨ ꯁꯥꯟꯇꯤ ꯏꯆꯤꯛ ꯆꯤꯛꯏꯁꯤꯒ ꯅꯣꯡꯁꯨ ꯆꯨꯊꯔꯦ ꯆꯠꯂꯁꯤ ꯉꯁꯤ ꯈꯔ ꯀꯣꯏꯔꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯕꯩ ꯁꯤꯒꯤ ꯁꯤꯔꯤꯁꯦ ꯑꯥꯗ ꯀꯥꯐꯝ ꯂꯩꯔꯦ ꯁꯤꯗ ꯀꯥꯐꯝ ꯂꯩꯔꯦ ꯁꯤꯗ ꯀꯥꯔꯒ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯐꯪꯗꯣꯏꯅꯤ ꯇꯣ ꯑꯁꯤ ꯊꯣꯡꯁꯦ ꯅꯍꯥꯟꯃꯨꯛꯇꯤ ꯊꯤꯔꯝꯕꯅꯦꯕ ꯍꯧꯖꯤꯛ ꯀꯂꯔ ꯇꯩꯕꯗꯩ ꯐꯖꯈꯔꯦ ꯁꯥꯕꯅ ꯁꯤꯔꯦꯗ ꯅꯨꯡꯁꯥꯗ ꯌꯥꯝ ꯁꯥꯗꯁꯨ ꯌꯥꯝ ꯆꯥꯛꯅꯤ ꯑꯣ ꯑꯩꯒꯤ ꯂꯩ ꯀꯦꯟꯈꯔꯦ
Chích chi đã Kém sáng ấy dòng tu xí đi chứ Xin mà sáng thì cùng thơ đấy nè Mày làm nông trực thơ đấy Anh là pet to pet rồi Môi anh sẽ Anh là chỗ là chặt thơ đi Tôi Anh là pet to pet môi anh to phân rồi Nông trực thơ đấy Nó hả gì ông chặt đấy Wow, đây sẽ cắt thóc cắt xin tàu bữa đó Vì mà là miêu không Tay hết rồi nè úp tay à, đợi bây ubi mi đâu đó đây, mua chạp không khơi cái mua chạp hơn nhiều đấy nung chỉ mà tăng giá để ta chủ lý nghe mà là tham gia gì mình sẽ lấy chứ cái gì mà được 40.000 mày hả mua chạp rồi nè thôi đấy Siga mo changi ngahak potha ba ye khoi cha thak pa loi rak pe jungle loi ra me na pi jing bi ta chuali ne khoi se una ta na una bai tai ni to siga mo changa ga phami nga ha tammi ngai da koi phangau da ba haji koi ri kai no ni nong ta rei ne nong ne ti he no adu ni ta rei ya ba Yam nushi baget loi gare haji akhoi gi get chiga lai re mathang da mu kar matam u phang doi na khang de Assam University photo kap na ri Hi, mana mo siya mi photo copy siya jang. Bimim siya kasi wajar mi photo copy bud. Nungai bide. Ya wajar ya ma. Ge siya kasi khangpa phaja thuwa mi ne. Kharam hai toro. Amuk kar bata unna doi na khang de. Convocation ta ngai ra khoi university da unna da ba. Hello. As, yes, I'm. Didn't you try this? I did do it on Jack. Photo cặp này đi. Akhoi auto do na chala ni arong marada. Doi horen bus la ka ni ba? Ado bus ta muget po to ngani. Doi get ta kum horaga jumgi bus tong doi ni. Haji auto ngai ri. Akhoi haji achapo chawa lai siga arong marada. Food plaza. Chẳng nghe hả gì nản thân là tủ niêu một khơi tâm mình người ta chẳng có phòng ngủ thế bus nâng drai là trên bờ đại đi hả gì cái chẳng nghe ngasi không biết này hi menu gì cái đó đây hả gì chẳng menu đó cái này mình Siga mo pire. Kay cha ni. Kon di phajare. Mayam se aina jei ba. Wa, maya gi jei ta halya ba. Ma se masa khara pa ya du na mayang kang mo ma ni ai. Sai ke na be miam ne. Aina jei ni to mayam phajabra yang. Aya nong haidari ne. Suyam phajana ne aina suyam nusina jiaga photo ka pathai ba sibu ma thajadri ba aina jei rai ma hai ba dugo de na chawni mangi na copy pu thojeng halim thajara ba je thajare nong je pura haidare kya nusidra se aloi bida haidare nong se bo si matang se ko mai na jum da han doi se chapo lae nungsa sa dore Sao sao đó đấy, hơi tên nông tăng chu gì vậy? À, nắng đi rồi. Mà bây giờ ngồi sao đó nó? Sao đấy? Mẹ một khơi hơi thôi đấy. Hơi bus ngay đấy, gate bầu chất bagi. Rồi gate bầu bus ta chất đấy. Anh đi mà khai cái gì?
ꯀꯔꯝꯕ ꯑꯩ ꯂꯥꯏꯟ ꯃꯌꯥꯝ ꯂꯥꯏꯟ ꯂꯦꯡꯅꯔꯤ ꯍꯌꯦꯡ ꯕꯁꯀꯤ ꯅꯪꯒꯤ ꯀꯔꯝꯕꯅꯣꯗꯣ ꯁꯤ ꯀꯔꯤꯝꯒꯟꯁꯀꯤꯅꯤ ꯍꯥꯏꯕ ꯂꯥꯏꯟ ꯂꯦꯡꯉꯤꯁꯦ ꯑꯩ ꯈꯪꯉꯦꯕ ꯑꯩꯈꯣꯏ ꯕꯁꯇ ꯕꯦꯛ ꯊꯝꯃꯝꯃꯦ ꯏꯃꯥꯟꯅꯕꯤꯁꯦ ꯀꯥꯏꯅꯗꯣꯔꯦ मादी गेट तई तोंदोइनी बस थोरागा होरेन कोना फंगनासी सुचरदा मा फंगनाबा चतोइनी अखोइ सुचरदा दुबई कन्वोकेशन दि वाले हजिक बस थाबा मतम गाइरी सा साबना अखोइ नुसा जाइरी ओलांग थादा खुनुंगाय एमनि सिना केनोम तागरे तादरो तादे ओइ जेंगक्ट्रि जें सुयें येंगक्ते इन वीडियो कापीरगा चंगरे सिट फंगरो यां चेंजनगरे मा मयामे हुजी युम यौरे दो हलकपसेने अखोइगी इमानबीदो मा बस तोंगिबगा दुगै अखोइगी बस सु थारेबको अदुगी हाइदि मरांग तौबदो अदुगा गाड़ी तोंबगी वीडियोदो अदुदो कापक्त्रे दो ngasiगी वीडियो से यूनिवर्सिटी की वीडियो ओइरेबको हाइदि अखोइगी यूनिवर्सिटी लाइफ सु लोइरेना अदुदुगी अइना मेमोरी ओइना बाइना वीडियो से सुम लौसनमनिबा दो मयाम नुंगाइरसु नुंगाइतसु यिंबिरो दो हजिक जुम जौरे वाबना लोइरे खोनगा कइनम तौरे वामनगिना सरुको थोरे तु खोइ लंबी लमसा am changba sidore higa khonga kainom tore wasu waban lore khoi diga du ke mo kan tai ta de dudi mayam ngasi gi video se swai da la sinjarage mayam next video da mo thena rasi bye bye